ngasi ayuk anganbada Thobal Police Station gi manung channa leiba Waithok Jingolda nupi amagi asiba hakchang taduna leiramle siriba nupi asigi hakchang police na postmortem tawnabagi damak rims ki mokra thamkhre karino leiba asida thokliba thodok wathok singsibo sina mukari masak khangdaba khulai paiba kharana sel gi demand torokpada pi de haibagi damak yumda bom langsilakpadagi amanga takaya thokre yumadagi miyoi sing asok apan yawbadagi hospital la laikanakre as tamo ngasigi keke yawrage khangdreda leibak asida thokliba thodok wathok singse chinda panba fo hangoire matamse yamna phatre asigi maraksida nangidamak khanbada nabung wadaba ngamde tamo karigi wakhal wadoino aina ngasi tawribasa motlaba khunai asibu sengdokpada mateng panglibane nongma kangde napigi rape case hatlega khondoklamdega chairak piba watlaba lebak sida makhoi su naw chawre phangpham thokpa chairak piduna lona yade haibasa utlabadi makhoi soidana fataba khongthang sidagi handokhigani aina nangbu afawu engineer ama ohinningi tangdu leitana leibasu phangdaba ahing nungthil naidaba nangi thabakse aidi lephani leibak sida thokliba thodo wathopumnamak reporter amana khomjin tasinduna kasin koya sinthongna khanghanduna mitna singna lehenbada mateng pangliba aigi khongthangse lalabra lande nak nupini ahing thengna halaktabada yumsigi miyoising karamna leramgani adugi sumathakta nahak nongmadi yum pankini matamduda nangi family dubu matau karamna manage tawdoribano nang khaktana leibak ase semdokpa yakadra adadi amu aigi mayam se tokthoaga nawna engineer tamko hairo hairasu kanararoi matamduda aina hanjan hairabasu form lawrabasu yakidraba adunabu journalism da tamkiba natro ibungi bema nangdi piklingedagi ima babasu nongna kainakre nangna haiba khuding yadabasu ngamde adunabu nangna pamjaba lambi sida ngasi chatpa phanglibani tamo ai khange tamona nasalbu kadai fawbu niksi haiba ngasi malem sida thokliba thodo mase masal kayada chathariba crime ai yengduna leiba ngamde reporter na asengba achamba report piraga karaida kari sothari haibasa khanghalaga aikhai punna amato aina lingje manana chatminaba awaba leitraba lamdamda aheninge reporter haibasina leibak asigidi mairane lamjing bibane hoi farese adubu matam pumnamakta kawroidabadi nangna chatliba thangdiba khongthang singse khangna chattuna chiksina legadabani ko kari warino khongthang khuding siksin biu hariduna kanana ikhoida kari mo hairage sese cha sida leirese inama ngarang su thengna halakdana chak adam chadana tomme ngasaidagi inamagi changai bida warabane nangbu na sada sokpa tare ne bema khangreda nangi thabaksina ne mayamga sumana dedo haurani haujikta tamoga yetnaba loibida sungairi ai khomba ngamaroi ko kanano sinama hello Rehan kedawre ha ai lai kaidawre amo karino masibo iping lisibo thaba hapkani haiduna ayamba senfam lawkhraga thabak to ayektabadai paisa so handoktre hai adugi miyoi khara manaraga MLA gi quarter amada thamjinduna irang hore hai adubu nangbu chabaje lushalaga ningthina chatlodana yarani tamo ai horen hotel dara kainam charage inama ai lushalukige ibema nangbu si charaga us nangbu si charaga as haidi kaino karino masisu aingonda muk taina bidori bro taina dadi nangni yahau theng tori natro khangrada aisu makhoi tamona tawraga he khangadabani angang singlari takpa chepa nangnabane ho sak to thongjarurage masidi ba hai inchang holo ko thonggi mota chini thakchalamni
Sir, amta changjarake. Ngasigi report sida lejare sir. Mairaba, nangdi anaubo ina su lakkibani. Kamdongna sinpamchida changlakpano. Sir, agi punsi sidi awabani. Punsi se angakpani. Apambana ama, oirakpana ama. Khaluradi yam nokningba punsini da sir. Sidi sir, agi part-time job haibdo tare sir. Adubu tambangamde. Hayeng permanent okibasu kanana khangpono da. Matam yamna leirida. Nangi apamadu phangnana bahunagadabani ne. Miyoi bahibase ahenbata pamani. Aina pamliba pandamdumak hek phangnabasu madudagi henba adumak hekta pamlakadoribani. Aphabaromda oirabadi adumak maphaba. Fattabaromda oirabadi pumnamak utkum tumkibasu yauribani ne. Tamthiba saklon onkiba kayasu leiribani. Punamak asumani sir. Haujiki matamdadi lairabagi thabak leitre. Phanama heiba oisanu. Adumak mangkiba kaya yauri. Sel amasung sangga leitrabadi punama aremba darida sir. Thabak khuding chilhau thi phadene Mairaba. Aina honarubadugi matung inna soidanamaki phanglikhinida. Natene nangbu thabak kharagi form thajin ki haina ditai. Maduna karam tawkhraba. Oidreda sir. Aina haujikta su haijakibaduni. Laibaksida government job tawge harabadi sen amasung sangga leitradi yadi haijakibado. UPSC gi coaching su tawningi. Adubu family gi condition matik chadabuna sir. Adusu ngamdre. Adubu coaching tawdrabasu aisana mai paknabu honajagidi khanjari sir. Phaine honagadabani. Mai su pakanida. Nakoigumba honaningba kayama leirabadine. Lamdam sidagi corruption haibase maru phangna mutat pangngodawribani. Hoi sir. Ngasigidi chatlage. Imasu masa khara ngamaudaba. Fare chalo. Nangi report tu asinatra. Hoi sir. Chatlukige. Sir, aigi report sing sida leire. Kaidaure thoibi nasadu tension khara leiba maline. Rondi chatkraba natra. Sir da phone tawgani haikibani. Tawruktabra. Tawruklami. Adubu kaidaurageba. Nasadu tension lama leibagumna tawribadu. Ronga nanga saunaraklabro. Rohena hankraba matung. Sakhangdaba kharana aingonda call tawruktuna emergency thawdu ama leire haina chatlure. Adugadi aina tawriba thabok singsida khuthingjalakduna athingba thamlei. Kari makhoi singdu karamba lupna. Reporter amabu tarani hektamak lauriba. Thawai khobak da haptuna leibak ki kachin koyadagi I paw lawduna miyanggi mit na kong singhaliba sida kaisu leitaba maongda. Thogdok to newspaper da hayangmak hapnanaba tawsi. Sir, amda tapthako. Thawdok se handaka ahumlati sore. Thoibi aduga nahan makhai paw si haidabagi maramna karigeno. Phone number se makhoina silaga tawre. Tawre iba number sisu hauji toksen bada chatloi. Makhoi khutlai pai balal hobane. Aikhoi ga mayoknaba kaidong dangamloi. Ai khangi nahak matik charabi leibak sigi sakyeng mungchel oiribi thongna lebi reporter amani hano. Adugane nang na hawdorliba wafam sisu chamara khalaba matungda oirakkibani habase masisu ai khangi. Adubu thoibi aikhoina achumba bu lochinduna thamlabadi leibak sigi tungi maraibakse kari oi hogani. Sir, oi Phare thoibi decision dinangini. Adubu makhoina nangbu hanjin kaurakpagi maramdi karigino. Aigi news da phone kiba thasna gi asiba haksangi report. Magi da natana atapa rape case ki khara supale. Handa ikoi dana yamlaba dra khara fa ki bagi report. Makha tarapa report pamde. Athoba da losin ko hain hairi. Forensic science amadi police na tawgadaba duty kaya reporter aini henjana thabak tawi. Asuna so hairi. Sir, aigi khongthangsi tasayna lalabra. Nahakti leibak sigi aphawbi reporter man. Nangi marik chumba report abu miyamna ngainaribani ne. Lande. Nangi khongthang khudinga chummani. Ngasi phawbada nangna phongkiba report kurimak proof ka konana loina duna lakhiba ngaktani. Mathangane amukka thodokse tholaklabadine aingonda su khangalo. Makhoi gi mayokta lepsiko. Hai sir. Aisu hingkini. Lepkini. Leibak sigi damak
ꯌꯥꯏꯐꯅꯕ ꯆꯠꯂꯣ ꯆꯠꯂꯣ ꯅꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅꯁꯨ ꯎꯔꯦ ꯐ꯭ꯔꯤꯖꯇꯒꯤ ꯖꯨꯁ ꯑꯏꯪꯕ ꯑꯃ ꯂꯧꯊꯣꯛꯂꯒꯅꯦ ꯅꯁꯥꯗꯣ ꯇꯦꯛꯈꯠꯅꯕ ꯈꯔ ꯊꯛꯆꯤꯜꯂꯨꯆꯣ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯊꯦꯡꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯁꯤꯗꯕꯨ ꯀꯔꯝꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯒꯅꯤ ꯃꯣꯏ ꯇꯥꯃꯣ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯊꯤꯔꯨꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯁꯤ ꯍꯥꯏꯗꯨꯅꯅꯦ ꯑꯩꯅ ꯏꯆꯜꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯪꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤꯗꯃꯛ ꯋꯥꯅ ꯍꯣꯠꯅꯖꯕ ꯑꯩꯁꯨ ꯈꯪꯉꯤ ꯂꯩꯁꯅꯥ ꯑꯗꯨꯕꯨ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯏꯆꯜꯗꯨꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯍꯥꯛ ꯅꯨꯄꯤꯅꯤꯅꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯑꯣꯏꯅꯕ ꯔꯤꯄꯣꯔꯇꯔꯗꯒꯤ ꯃꯍꯥꯛꯁꯤꯅ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯤꯗ ꯊꯋꯥꯏ ꯌꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯐꯣꯟꯗꯣ ꯑꯃꯨꯛꯇꯪꯒ ꯇꯧꯁꯤꯟꯕꯤꯌꯨꯗꯅ ꯇꯧꯔꯦ ꯉꯁꯥꯏ ꯍꯜꯂꯛꯇꯣꯔꯦ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯔꯤꯁꯤꯞ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯔꯁꯦ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯦ ꯍꯣꯏ ꯇꯥꯃꯣ ꯇꯥꯃꯣ ꯉꯁꯤꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥꯖꯁꯦ ꯃꯀꯥ ꯂꯥꯝꯅ ꯐꯖꯗ꯭ꯔꯥ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯃꯥꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯊꯥ ꯌꯦꯡꯂꯒ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯅꯣꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯣ ꯃꯗꯨꯅꯔꯥ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯃꯄꯥꯟꯗ ꯑꯍꯤꯡ ꯍꯦꯛ ꯂꯦꯛꯏ ꯍꯥꯏꯗꯤ ꯐꯥꯒꯤ ꯇꯧꯕꯤꯅꯣ ꯑꯁꯦꯡꯕꯅꯦ ꯇꯥꯃꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯨꯝ ꯏꯅꯧ ꯇꯅꯧꯏ ꯄꯨꯔꯅꯤꯃꯥ ꯊꯥꯁꯤꯒꯤ ꯐꯖꯕꯗ ꯉꯥꯎꯗꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥ ꯇꯥꯟꯅꯐꯝꯅꯤ ꯑꯦ ꯀꯩꯗꯧꯔꯦ ꯀꯞꯂꯕ꯭ꯔꯣ ꯀꯞꯇꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤꯀꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯁꯤꯅꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ ꯉꯁꯤꯅ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯤꯅ ꯐꯝꯃꯤꯟꯅꯔꯤꯕ ꯅꯪꯉꯩꯁꯦ ꯍꯌꯦꯡꯗꯤ ꯇꯥꯃꯣ ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯇꯥꯃꯣ ꯅꯍꯥꯛꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜꯅ ꯂꯣꯏꯔꯕ ꯃꯇꯝꯗ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯌꯦꯡꯁꯤꯟꯅꯗꯨꯅ ꯍꯥꯠꯇꯣꯛꯅꯔꯕꯗꯤ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯔꯣꯏ ꯇꯥꯃꯣ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯏꯗꯣꯝ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯨꯀꯣ ꯇꯥꯃꯣ ꯏꯅꯝꯃ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯝꯗ꯭ꯔꯤꯁꯤꯕꯣ ꯊꯣꯏꯕꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤꯅꯦ ꯅꯅꯝꯃ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗꯦꯅꯦ ꯏꯅꯝꯃ ꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯛꯂꯤꯁꯤꯕꯣ ꯋꯥꯔꯤꯁꯦ ꯀꯝꯗꯧꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤꯗ ꯈꯨꯠ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤ ꯂꯩꯕꯅ ꯑꯣꯏꯕ ꯇꯥꯏ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯆꯥꯎꯈꯠꯄ ꯉꯝꯗ ꯁꯣꯊꯗꯨꯅ ꯂꯩꯔꯤꯕꯁꯦ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯏꯅꯝꯃꯗ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯅꯝꯃ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕ ꯗꯤꯁꯤꯖꯟꯁꯦ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯃꯤꯅ ꯂꯩꯈ꯭ꯔꯦ ꯀꯔꯤ 이bun기 베마 세 아무것도 파잖아 하요 낭나 해닝리버도 ꯑꯩꯈꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯍꯥꯏ
ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯄꯥꯅꯔꯤꯕ ꯑꯩꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯃꯈꯥ ꯇꯥꯅ ꯐꯣꯡꯂꯅꯨ꯫ ꯉꯁꯤ ꯌꯥꯝꯂꯕ ꯗ꯭ꯔꯒꯁ ꯑꯃꯗꯤ ꯁꯦꯟꯐꯝ ꯈꯔ ꯈꯨꯠꯁꯤꯟꯅꯕꯒꯤ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯩꯅ ꯂꯣꯟꯅ ꯂꯧꯈꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯎꯈꯤ꯫ ꯑꯩꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯤꯄꯣꯔꯇꯔꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯍꯟꯊꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤ꯫ ꯑꯩꯒꯤ ꯀꯦꯃꯦꯔꯥꯗ ꯌꯥꯎꯕ ꯔꯦꯀꯣꯔꯗꯤꯡ ꯈꯨꯗꯤꯡꯃꯛ ꯀꯛꯊꯠꯂꯕ ꯃꯇꯨꯡ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯑꯗꯨꯕꯨꯁꯨ ꯃꯈꯣꯏꯅ ꯐꯥꯖꯤꯜꯍꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯅ ꯑꯩꯕꯨ ꯃꯦꯟꯈꯠꯈꯤ꯫ ꯇꯥꯃꯣ, ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯦꯗꯤꯇꯔ ꯁꯥꯔ ꯌꯥꯏꯈꯣꯝꯕꯗ ꯑꯩ ꯑꯣꯏꯗꯕ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯊꯥꯛ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯄꯥꯡꯗꯕ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ ꯁꯣꯏꯗꯅ ꯈꯟꯈꯤꯒꯅꯤ꯫ ꯃꯣꯏ ꯇꯥꯃꯣ, ꯄꯨꯂꯤꯁꯅ ꯔꯤꯄꯣꯔꯠ ꯇꯧꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯂꯩꯕꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯍꯟꯕꯅ ꯐꯠꯇꯕ꯭ꯔꯅꯦ? ꯉꯁꯤ ꯏꯆꯜꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯦ ꯅꯤꯡꯉꯝꯗꯅ ꯁꯤꯟꯊꯔꯛꯂꯤꯕ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤ ꯅꯠꯇꯕ꯭ꯔꯣ? ꯃꯅꯝꯃ, ꯃꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯣꯏꯔꯤ꯫ ꯉꯁꯤ ꯍꯌꯦꯡꯒꯤ ꯐꯤꯕꯝ ꯌꯦꯡꯂꯒ ꯀꯨꯞꯅ ꯈꯟꯅꯈꯤꯁꯤ꯫ ꯉꯁꯤ ꯍꯌꯦꯡ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯉꯥꯏꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯃꯅꯝꯃ꯫ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨ ꯏꯄꯨꯡꯒꯤ ꯕꯦꯝꯃ, ꯅꯪ ꯊꯕꯛ ꯑꯁꯤꯗꯒꯤ ꯄꯣꯊꯥꯔꯣ꯫ ꯃꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ꯫ ꯇꯥꯃꯣ, ꯊꯣꯏꯕꯤ, ꯁꯦ ꯀꯞꯀꯅꯨꯁꯦ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯩꯕꯨ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯅ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯍꯦ ꯁꯦꯜꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯜꯂꯛꯎꯗꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯅꯪꯅ ꯄꯦꯜꯍꯟꯕ ꯉꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯤꯗꯤ ꯅꯪꯅ ꯂꯦꯞꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯟꯗꯛ ꯊꯣꯏꯕꯤꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦꯁꯦ꯫ ꯁꯔ, ꯁꯔ, ꯁꯔ! ꯃꯩꯔꯥꯕ, ꯀꯩꯗꯧꯔꯒꯦ ꯁꯔ? ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯣ? ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯃꯩꯔꯥꯕ, ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯒꯦ ꯁꯔ? ꯑꯩꯈꯣꯏꯅꯁꯨ ꯍꯦꯜꯞ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯇꯧꯖꯒꯦ ꯁꯔ꯫ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯔꯤꯄꯣꯔꯇꯔ ꯊꯣꯏꯕꯤꯗꯣ ꯈꯪꯉꯤꯗꯅ꯫ ꯃꯉꯣꯟꯗ ꯍꯟꯗꯛ ꯈꯔ ꯈꯖꯤꯛ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯔꯤꯄꯣꯔꯇꯔ ꯊꯣꯏꯕꯤꯗꯤ ꯌꯥꯝꯅ ꯐꯩ ꯀꯩꯅꯣ ꯁꯔ꯫ ꯃꯍꯥꯛ ꯑꯉꯥꯡ ꯈꯔ ꯑꯣꯏꯖꯔꯕꯁꯨ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ ꯁꯔ꯫ ꯅꯍꯥꯛꯇꯤ ꯑꯅꯧꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯨꯞꯅ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯝꯕꯤ ꯃꯍꯥꯛꯅ ꯍꯟꯗꯛ ꯔꯤꯄꯣꯔꯠ ꯃꯔꯝ ꯆꯥꯅ ꯄꯤꯔꯛꯇꯕ ꯑꯃꯗꯤ ꯃꯥꯒꯤ ꯆꯠꯅ ꯂꯣꯟꯆꯠꯇ ꯑꯍꯣꯡꯕ ꯈꯔ ꯎꯕ ꯑꯁꯤꯅꯤ꯫ ꯁꯔ, ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯕꯤꯔꯨꯒꯅꯨ꯫ ꯃꯍꯥꯛ ꯐꯠꯇꯕ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ꯫ ꯔꯤꯄꯣꯔꯠ ꯃꯔꯝ ꯆꯥꯅ ꯐꯪꯗꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯔ ꯑꯦꯅꯤ ꯇꯦꯟꯁꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯔꯅ ꯂꯥꯟꯅ ꯎꯕꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ꯫ ꯍꯣꯏ, ꯃꯗꯨꯁꯨ ꯆꯨꯝꯃꯤ ꯃꯩꯔꯥꯕ꯫ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯕ ꯋꯥꯈꯜꯅꯤ ꯈꯜꯂꯒ ꯀꯌꯥꯔꯛ ꯈꯟꯗꯣꯛꯈ꯭ꯔꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯩ ꯆꯤꯡꯅꯗꯕꯗꯤ ꯉꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯋꯥꯡꯂꯦꯟ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯖꯥ ꯑꯃꯅꯤ꯫ ꯀꯩꯁꯨ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗꯁꯨ ꯐꯖꯅ ꯈꯪꯉꯤ꯫ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯊꯣꯛꯂꯕ ꯖꯥꯠꯅꯣꯅꯦ? ꯁꯥꯔꯅ ꯃꯍꯥꯛꯀ ꯑꯃꯨꯛꯇꯪ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯕꯤꯗꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯃꯗꯨ ꯅꯠꯇꯅ ꯁꯥꯔꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯒꯗꯤ ꯍꯛꯆꯥꯡꯗ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯍꯥꯛ ꯌꯧꯔꯛꯄꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ
ꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯔꯤꯄꯣꯔꯠ ꯃꯇꯤꯛ ꯆꯥꯅ ꯐꯪꯈꯤꯗꯕ ꯌꯥꯎꯕꯗ ꯑꯗꯨꯃꯛ ꯐꯣꯡꯈꯤꯗꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯔꯥꯟꯕ ꯄꯥꯎ ꯐꯣꯡꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯐꯔꯦ ꯃꯗꯨꯃꯛ ꯑꯣꯏꯔꯝꯕ ꯑꯣꯏꯔꯁꯅꯨ ꯑꯩ ꯃꯥꯒꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯍꯦꯛꯇ ꯍꯪꯂꯒꯦ ꯁꯔ ꯔꯤꯄꯣꯔꯇꯔ ꯊꯣꯏꯕꯤ ꯂꯥꯛꯈ꯭ꯔ ꯃꯥꯜꯂꯦ ꯄꯦꯟꯗꯤꯡ ꯔꯨꯝꯗ ꯃꯥꯒꯤ ꯃꯈꯣꯟ ꯃꯟꯕ ꯑꯃ ꯇꯥꯏ ꯁꯔ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯁꯤꯒꯤ ꯔꯤꯄꯣꯔꯠ ꯀꯂꯦꯛꯁꯟꯁꯤꯡꯁꯦ ꯆꯦꯛ ꯑꯝꯇꯪ ꯇꯧꯖꯔꯨꯈꯤꯒꯦ ꯅꯪꯅ ꯆꯠꯈꯤꯕꯗꯅꯦ ꯊꯣꯏꯕꯤꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯪ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯨꯀꯣ ꯐꯅꯤ ꯁꯔ ꯍꯥꯏꯖꯒꯦ ꯀꯅꯥꯅꯣ ꯇꯟꯖꯥꯁꯤꯗ ꯑꯁ ꯍꯜꯂꯣ ꯔꯤꯄꯣꯔꯇꯔ ꯊꯣꯏꯕꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯦ ꯀꯅꯥ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯑꯩ ꯌꯧꯂꯨꯞ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯈꯜꯂꯤꯕ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯑꯃꯅꯤ ꯄꯨꯝꯅꯃꯛ ꯇꯦꯟꯁꯟꯕꯤꯔꯒ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯍꯥꯛ ꯂꯩꯕꯥꯛꯁꯤꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯣꯏꯔꯤꯕꯤ ꯐꯥꯎꯔꯤꯕꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ ꯋꯥꯁꯦ ꯀꯣꯏꯊꯣꯛꯇꯕꯤꯗ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯑꯗꯣꯝ ꯍꯟꯗꯛ ꯃꯔꯛ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯀꯣꯜ ꯑꯁꯦ ꯇꯧꯖꯔꯛꯄꯅꯤ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯩꯒꯤ ꯏꯊꯧ ꯑꯁꯤꯗ ꯅꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯁꯣꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯤ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯈꯪꯂꯒ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯤꯕꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯕꯗ ꯄꯛꯆꯗꯦ ꯑꯗꯨꯗꯤ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯀꯔꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯩꯕꯅꯅꯣ ꯀꯅꯥꯅ ꯏꯟꯐꯣꯔꯃꯦꯁꯟ ꯂꯥꯟꯅ ꯄꯤꯁꯤꯜꯂꯛꯄꯅꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯁꯤ ꯇꯧꯔꯛꯂꯤꯕ ꯔꯤꯄꯣꯔꯇꯔ ꯑꯃ ꯑꯣꯏꯔꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠꯁꯤꯡ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯌꯧꯍꯟꯕꯤꯌꯨ ꯁꯣꯝ ꯍꯥꯟꯅꯒꯤ ꯔꯤꯄꯣꯔꯇꯔ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯦ ꯀꯔꯞꯁꯟ ꯇꯧꯕ ꯄꯥꯎꯕꯨ ꯂꯥꯟꯅ ꯐꯣꯡꯂꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯎꯠ ꯆꯥꯏꯔꯤꯕꯤ ꯑꯃꯨꯕ ꯃꯥꯏꯈꯨꯡ ꯀꯨꯞꯂꯤꯕꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ ꯁꯠ ꯑꯐ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯑꯗꯣꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯔꯤꯄꯣꯔꯇꯔꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯔꯥꯟꯕ ꯄꯥꯎ ꯃꯤꯌꯥꯝꯅ ꯄꯥꯝꯅꯗꯦ ꯅꯣ ꯋꯥꯔꯅꯤꯡ ꯉꯝꯗ꯭ꯔꯕꯗꯤ ꯅꯁꯥꯒꯤ ꯁꯤꯟꯐꯝ ꯑꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯦ ꯏꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯂꯝꯍꯥꯡꯅꯔꯕ ꯂꯝꯖꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯕ ꯑꯃꯝꯕ ꯂꯝꯕꯤꯁꯤꯗꯅꯦ ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯕꯣ ꯏꯕꯦꯝꯃꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯉꯁꯥꯏꯅ ꯇꯨꯝꯂꯝꯃꯅꯤꯌꯦ ꯄꯨꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ 12 ꯍꯦꯜꯂꯛꯂꯕꯅꯤ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯣꯞ ꯑꯃꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯏꯁꯟ ꯅꯝꯕꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦꯗ ꯑꯧ ꯂꯣꯏꯕꯗꯨꯅ ꯑꯣꯏꯕ ꯇꯥꯏꯌꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇꯅ ꯅꯝꯕꯤꯔꯤꯕꯗꯣ ꯅꯠꯇꯦꯅꯦ ꯃꯗꯨꯅ ꯑꯃꯨꯛ ꯀꯅꯥꯒꯤꯅꯣꯕ ꯍꯟꯗꯛ ꯆꯪꯂꯛꯄ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯧꯕꯗꯨꯒꯤꯅꯦꯕ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯣ ꯌꯥꯗ꯭ꯔꯦꯌꯦ ꯑꯃꯨꯛꯇ ꯂꯣꯏꯁꯟꯕꯤꯔꯣꯅ ꯇꯧꯔꯛꯏꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯁꯨ ꯍꯌꯦꯡꯃꯛ ꯄꯤꯈꯠꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗ ꯈꯪꯉꯤꯍꯦ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯅꯃꯤꯠꯇꯨꯗꯤ ꯑꯩꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯅꯛꯁꯤꯟꯅꯒꯅꯣ ꯍꯥꯏꯕꯁꯦ ꯀꯌꯥꯔꯛ ꯁꯨꯔꯒꯦꯕ ꯃꯈꯣꯏ ꯇꯥꯃꯣꯗ ꯁꯥꯔ ꯋꯥꯡꯂꯦꯟ ꯑꯅ ꯏꯀꯦ ꯍꯦꯛꯀꯦ ꯁꯟꯅꯔꯗꯅ ꯅꯠꯇꯦ ꯑꯩꯕꯨ ꯃꯥꯏ ꯅꯝꯕꯔꯒ ꯀꯛꯈ꯭ꯔꯗꯥꯏꯅꯦ ꯑꯁ ꯂꯩꯁꯅꯥ ꯀꯃꯥꯏꯅ ꯑꯃꯨꯛ ꯄꯥꯎꯗꯣ ꯐꯥꯎꯅꯔꯨꯏꯅꯣꯕ ꯃꯌꯨꯝꯗ ꯀꯣꯛ ꯄꯥꯟꯈꯤꯒꯦꯗꯤ ꯍꯥꯏꯗꯦ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯈꯪꯗꯦꯕ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯣ ꯉꯥꯎꯔꯦ ꯏꯄꯨꯔꯣꯏꯕꯁꯦ ꯀꯗꯣꯝꯗ ꯊꯣꯛꯇꯣꯏꯅꯣ ꯈꯟꯕꯗ ꯉꯥꯎꯔꯦ ꯑꯩ ꯑꯣꯖꯥ ꯃꯁꯦꯜꯅꯤ ꯃꯇꯦꯡ ꯄꯥꯡꯅꯗꯗꯅ ꯀꯅꯥꯗ ꯄꯥꯡꯅꯔꯨꯗꯣꯏꯅꯣ
ꯑꯗꯨꯒ ꯃꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯒ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅ ꯀꯔꯤꯒꯤ? ꯃꯁꯤ ꯑꯩ ꯄ꯭ꯔꯣꯛ ꯆꯥꯛꯏꯀꯣ. Inama, kaidaurage? Tamba yadrabo ahingsida? Hoi, tumme. Jopini, angang mamangduda. Ngayhak tumini hek leitida kon hangse. Si pumnamakse, makoy tamo na thokalib natro. Se, loshilo yareba, angang tumba yadri. Loidore. Ama ni da ngaire. Nang tummu kaidorage. Nathanda tumba kibro. Nakoygi school dabu typing tawinaba staff ahenbaga amta leitraba. Ai oina oiro haibraba. Nate, atopo ozagi su hairaudana. Hek tawbaga oza nupi anaubi. Anaubi oibaduna khangjadadana. Kari kamai tawano hangjabadubu kaibro. Nate, adubu kayamu kairage haba. Oh, yadraba natro. Fare. Leisna. Kaino nang toridubo. Luirabane habane. As Leisna. Si already faramani. Ahing ni su khangde, nungthil ni su khangde. Masi diva. Pare. Nang laptop to ko laga tumuko. Hello, takpiyo. Ha, sakhang dabi nupi. Reporter ni haiba. Fare, ai athubada aikoi tingi mi ma thajarak lagi. Khajiktam bu thurabadini, phone si chu ekta payakteni. Hello, sir. Mairaba, pao ama lai ne he. Athubada report amatang lawkhaluna bagidamang nangbu chatlu haige dana phone se tawraibani ne. Nupi magi asiba hakchang ama taaduna leire. Siribadu reporter ni haina miyamna chingnari hadana hawjikta pao ama laami ne. Nang mafamduda chananaba tawro ai address to hairak Sir, punamak asumbani. Ai su kanagumba amana pao adu pirakpadagi mafum adu yore. Siriba misak ado reporter ni haibasu confirm oire sir. Mahak nupi ni. Aina nupi dubu singnabadagi manaktamna changshinduna yenglubada mahak atai kanasu natte sir. Reporter THOIBI gi asi bhaksang ni. Ha. Kari haiba. Matau kamdongna. Fare. Madugi langla langjin akupa marol do record tawduna ningthina porauko. Mabu masak khangba singna lalong tawraga hatpa soidana oigani. Yes sir. Madumak asumbo oigani. Karino tariba pausibu aibu mangla taibangla THOIBI bo oithoktabani pumnamak kusita tawduna leiraba leibak asigi akhang ngai saba kayana thohanba soidana oigani THOIBI do mamluraba lambi amada lamangna tuna soidana leiramgani karigino mahak ngai khoida wafamche machet amata fongdok lamdribasi bo Sir, ai wafam adu chamamnare. Nang aran balambi mada khong thangjilene THOIBI nangi hanagi achumba saklon dubu lotsin khriba karigino ngasisu nangi asengba marik chumba report chingbu miyamna taningduna ngairi haibase nang kaurabro Sir,
ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯩꯅ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯨ ꯑꯁꯣꯏꯕ, ꯑꯔꯥꯟꯕ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯄꯨꯝꯅꯃꯛ ꯃꯅꯨꯡ ꯍꯟꯖꯤꯟꯗꯕ ꯃꯄꯥꯟ ꯊꯣꯡꯒꯤ ꯋꯥꯔꯤꯗꯤꯅꯦ ꯃꯤꯌꯥꯝꯅ ꯈꯛ ꯄꯥꯝꯗꯦ꯫ ꯑꯁꯨꯝꯕ ꯂꯤꯈꯨꯟꯁꯤꯡ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯑꯁꯦꯡꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯣꯏꯕꯤ, ꯅꯪꯒꯨꯝꯕꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯅꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ꯫ ꯑꯩꯍꯥꯛ ꯏꯟꯖꯤꯅꯤꯌꯔ ꯇꯝꯗꯕ ꯃꯈꯩ ꯖꯔꯅꯦꯂꯤꯖꯝ ꯇꯝꯈ꯭ꯔꯤꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯨꯝ ꯑꯔꯥꯟ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯒꯠꯍꯟꯕꯗ ꯁꯔꯨꯛ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯄꯨꯝꯅꯃꯛ ꯃꯗꯨꯗꯒꯤ ꯅꯥꯊꯩꯔꯕ ꯅꯠꯇ꯭ꯔꯣ? ꯁꯥꯔ, ꯅꯪꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜꯅꯤ ꯈꯟꯅ ꯂꯨꯅ ꯈꯟꯖꯔꯨꯕꯅꯤ꯫ ꯅꯪꯒꯤ ꯃꯔꯝꯗ, ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯦ ꯊꯣꯏꯕꯤ꯫ ꯁꯥꯔ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯕꯨꯡꯃꯛꯅꯤ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯣꯏꯕꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒꯅꯦ ꯍꯥꯟꯅꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯜꯂꯛꯈꯣꯀꯣ ꯊꯣꯏꯕꯤ꯫ ꯑꯩ ꯉꯁꯤꯒꯤꯗꯤ ꯈꯔ ꯍꯜꯂꯝꯃꯒꯦ꯫ ꯅꯕꯨꯡ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯗꯕꯗꯤ ꯉꯝꯗꯦꯀꯣ ꯊꯣꯏꯕꯤ꯫ ꯃꯥꯅꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯐꯠꯇꯕ ꯀꯣꯝ ꯑꯃꯗ ꯆꯣꯡꯊꯗꯨꯅ ꯏꯔꯥꯛꯅꯔꯨꯔꯦ꯫ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯔꯤꯄꯣꯔꯇꯔꯒꯤ ꯑꯁꯦꯡꯕ ꯊꯧꯗꯥꯡ ꯑꯗꯨ ꯎꯠꯄꯅꯦ꯫ ꯁꯥꯁꯤꯟꯅꯕ ꯐꯠꯇ꯭ꯔꯕ ꯀꯥꯡꯂꯨꯞꯇꯨꯅ ꯑꯩꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯦ꯫ ꯌꯥꯑꯣꯂꯨꯞꯀꯤ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯑꯃꯗꯤ ꯉꯁꯤ ꯁꯔ ꯌꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯦ꯫ ꯑꯩ ꯁꯤꯔꯕꯁꯨ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛ ꯁꯤꯒꯅꯤ꯫ ꯊꯣꯏꯕꯤ, ꯅꯪ ꯂꯥꯟꯗꯦ ꯑꯩ ꯈꯪꯉꯤꯅꯦ꯫ ꯅꯕꯨꯡꯅ ꯅꯪꯕꯨ ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤꯗꯤ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦꯀꯣ꯫ ꯍꯜꯂꯣ, ꯃꯩꯔꯥꯕ꯫ ꯁꯔ, ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯁꯔ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯏꯇꯩꯃ ꯂꯩꯁꯅꯥꯗꯁꯨ ꯄꯥꯎ ꯄꯤꯖꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯝꯂꯒꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯨ ꯂꯧꯈꯠꯂꯕ ꯅꯠꯇ꯭ꯔꯥ? ꯂꯧꯈꯠꯆꯔꯦ ꯁꯔ꯫ ꯍꯩꯁ, ꯁꯤꯗꯤ ꯀꯩꯅꯣ? ꯃꯩꯔꯥꯕ, ꯍꯜꯂꯣ ꯍꯜꯂꯣ, ꯃꯩꯔꯥꯕ꯫ ꯔꯦꯀꯣꯔꯗꯤꯡ ꯐꯦꯟ꯫ ꯔꯤꯄꯣꯔꯇꯔ ꯊꯣꯏꯕꯤꯁꯤꯗꯤ ꯑꯁꯝꯕ ꯅꯨꯄꯤꯗꯤ ꯅꯠꯇꯕꯖꯥꯠꯅꯤ꯫ ꯔꯦꯀꯣꯔꯗꯤꯡꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯑꯩ ꯈꯪꯉꯦ, ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯤꯍꯟꯗꯨꯅ ꯁꯦꯜ ꯄꯤꯁꯤꯟꯗꯨꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥ ꯐꯪꯍꯟꯈꯤꯗꯦ꯫ ꯑꯩꯒꯤ ꯔꯦꯀꯣꯔꯗ ꯀꯌꯥ ꯅꯈꯣꯏꯅ ꯃꯥꯡꯍꯟꯈꯤ꯫ ꯑꯩꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯅꯈꯣꯏꯅ ꯑꯋꯥꯕ ꯏꯄꯥꯛ ꯑꯃꯗ ꯏꯔꯥꯛꯅꯍꯟꯈꯤ꯫ ꯔꯤꯄꯣꯔꯇꯔ ꯑꯁꯤꯕꯨ ꯄꯥꯝꯖꯅ ꯂꯧꯈꯤꯕ ꯏꯊꯧꯗꯥꯡꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯎꯠꯆꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯔꯪꯕ ꯃꯅꯤꯒꯨꯝ ꯉꯥꯜꯍꯜꯂꯝꯒꯦ ꯍꯥꯏꯅ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯂꯕ ꯃꯤꯀꯨꯞꯁꯤꯗ ꯅꯈꯣꯏꯅ ꯑꯃꯨꯛ ꯇꯦꯞꯁꯤꯡꯅꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯂꯥꯛꯈꯤꯅꯤ ꯑꯩꯒꯤ ꯈꯣꯡꯒꯠꯂꯤꯕ ꯀꯅꯥꯒꯨꯝꯕ ꯔꯤꯄꯣꯔꯇꯔ ꯑꯃꯗꯤ꯫ ꯅꯪꯒꯤꯗꯃꯛ ꯈꯣꯡꯒꯨꯜꯂꯤꯕ ꯔꯤꯄꯣꯔꯇꯔ ꯑꯃ? ꯂꯩꯕꯥꯛꯁꯤꯗ ꯑꯁꯨꯝꯕ ꯇꯧꯅꯕ ꯀꯤꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯤ, ꯅꯪꯒꯨꯝꯕꯤ ꯔꯤꯄꯣꯔꯇꯔ ꯑꯁꯤꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯑꯩ UPSCꯒꯤ ꯑꯦꯛꯖꯥꯝ ꯄꯤꯅꯕꯒꯤꯗꯃꯛ ꯉꯁꯤ ꯂꯥꯛꯂꯤꯕ ꯗ꯭ꯌꯨꯇꯤ ꯑꯁꯤꯅ ꯔꯤꯄꯣꯔꯇꯔ ꯑꯣꯏꯕꯒꯤ ꯑꯔꯣꯏꯕ ꯏꯊꯧꯗꯨꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯒꯗꯧꯕ, ꯅꯪꯒꯤꯗꯃꯛ ꯑꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯤꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯥꯁꯤꯟꯅꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯗꯧꯕꯁꯦ ꯀꯅꯥꯅꯣ?
tamoga inamaga yamna wahale hai pa indabi na chalpo warobi kanuko Ibunggi bema Baby Nangna karigi Aikoi pumna maput thadok tuna chatpano Nangbu lakini kanna ngasi sunabung na ichalbung gairi kane Mapoksi magidi Koi na nauthi sama phangda Taibang thadok tuna chale do Tamo Aike khong thang silalam ro Tattana hangkiba Nachangi wang Lala bro, ay mawahi se. Amok hanang panglaroy. Lande. Ngasi su hai kini. Hayeng su khong kini. Ichal gi khong thang. Kai dong nung dat lande. Ipung gi bema. Nang lei tabada. Nabung gi thamoi si khang ba gamte. Tamo. Tamo na. Nachal mo nung si Biba. Matampom na magda. Nandiyan na kaong jadiye. Kasi sunat na. Tamo gi minung si Dubo. Lau balang ni bade. Mapam si na. Nachal gi thawai na. Kuhi na lay bayada ba nina. Lai ramlen na chalam day. Miko ba si na. Nachal buso na ako lakiba. Pataw gi sanggay se. Aroy buoy na. Iheng balang ni bade. Ibunggi beba. Nabunggi awa sidi. Nang nakang na adupak saladra. Ngay ko. Nang chat kiba yaron. Ay chalagi tamo. Matang mapok na. Ay ba inbi na chaloy na. Amo. Tay bang mapaw na jarake ko. Thoibi. Makhoi tamo. Thoibi. Makhoi tamo. Tabro se. Thoibi. Tamo. Ibem ato. Ai bang da lame. Mahak yamna kablame. Nakhoi tamo. Khanjin biranu kaido bage. Ai ge thamoi se pu bangam diye. Yeng nungsidra. Aikoi na ichal dugi damak kaya da wasakhiba. Arangba amakum imung sida ka lamba thawat mi chakdo. Ngasi di mapam kang da mangkre. Isor mabudi warau da bangam de. Mana silliba putsi kumai se. Kudol ni khana harau na kayam kuina laukini. Karamba matamda kaugani. Ai koina thaudoga sibo. Kauba ngamgani haiba ai thajatre. Mabung aina. Ichal da namduna engineer tamalam labati. Ngasi gi thokai da thaudok se. Thoklam da basu ya. Thoibi na ai gi manglan da sulak tuna. Wa dingang da. Inama ai tuna. Tattana ting tharare. Inama gi thoibi. Nanama bo kayam kuina. May saga si khang ko ai bano. Nang nasalam liba mitlo gi paukong do. Nanama kari paukong piyo ai bano ne. Mapok sibagi nungsiraba saktam do. Imit sina nungsina uwo panglaroy ko. Ngasi su hanglame isal tuna. Tamo ay kong thang siya lalabro hay na. Ikoy gi may saga si kong na ba? Inamagi Thoibi. Nang namapok ang masayo lang to na. Ay gi pibong nung damitam liba. Ang anga sidat haway sang to na. Ay gi nung sira ba isaway na. Amok pangsagi ko. Leisna. Pare. Ay ngasi. Hina tinglak le. Ngayak le rabadi. Nong singalak la ni. Pothana ba taurasi. Mahakti.
ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯕꯅꯤ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯁꯥꯔ ꯋꯥꯡꯂꯦꯟ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯌꯧꯍꯜꯂꯨ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯇ ꯈꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯈꯣꯏ ꯇꯥꯃꯣ ꯁꯦ ꯄꯥꯈꯠꯀꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯊꯣꯡꯁꯦ ꯍꯥꯡꯗꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯒꯗ꯭ꯔꯥ ꯃꯈꯣꯏ ꯇꯥꯃꯣ ꯂꯩꯁꯅꯥ ꯁꯦ ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯧ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯜꯂꯨꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯣ ꯁꯥꯔ ꯋꯥꯡꯂꯦꯟ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤ ꯃꯦꯗꯥꯝ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯑꯆꯨꯝꯕꯕꯨ ꯈꯣꯡꯒꯨꯜ ꯂꯤꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯃꯅꯤ ꯍꯟꯗꯛ ꯈꯪꯍꯧꯗ ꯔꯤꯄꯣꯔꯇꯔ ꯊꯣꯏꯕꯤꯅ ꯂꯩꯈꯤꯗꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯃꯁꯤ ꯍꯧꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯜꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯣꯛꯇꯕꯁꯨ ꯑꯣꯏꯔꯁꯅꯨ ꯊꯧꯅꯥ ꯂꯩꯔꯕꯤ ꯑꯀꯤꯕ ꯂꯩꯇꯅ ꯑꯆꯨꯝꯕ ꯂꯤꯛꯂꯝ ꯀꯌా ꯄꯨꯊꯣꯛꯂꯝꯕꯤ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯃꯩꯔꯥ ꯊꯥꯎꯃꯩ ꯀꯠꯆꯔꯝꯕꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯃꯥꯒꯤ ꯂꯤꯛꯂꯝꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯕ ꯑꯣꯏꯔꯁꯅꯨ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯇꯥꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯆꯨꯝꯕ ꯇꯧꯕꯁꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯃꯆꯥꯛ ꯀꯌꯥ ꯑꯣꯏꯔꯤ ꯑꯩꯒꯤ ꯏꯆꯜꯗ ꯅꯠꯇꯅ ꯑꯇꯩ ꯂꯩꯔꯤꯕ ꯔꯤꯄꯣꯔꯇꯔꯁꯤꯡꯁꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯂꯧꯔꯤꯕ ꯔꯤꯄꯣꯔꯠ ꯀꯌꯥꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯦꯡꯅꯔꯝꯒꯅꯤ ꯑꯆꯨꯝꯕꯅꯤ ꯃꯦꯗꯥꯝ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯆꯨꯝꯕ ꯇꯧꯕ ꯀꯌꯥ ꯌꯥꯎꯔꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯤꯡ ꯂꯦꯞꯇꯨꯅ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯔꯦ ꯑꯆꯨꯝꯕ ꯊꯕꯛ ꯀꯌꯥꯗ ꯂꯨꯞ ꯑꯁꯤꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯃꯨꯟꯅ ꯈꯪꯖꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯤꯖꯔꯤ ꯁꯤ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯒꯤ ꯏꯆꯜꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯣ ꯃꯤꯌꯥꯝꯒꯤꯗꯃꯛꯅꯤ ꯃꯁꯤꯗ ꯑꯩꯅ ꯁꯦꯜ ꯑꯁꯤ ꯂꯧꯔꯕꯗꯤ ꯃꯕꯨꯡ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯈꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤꯁꯨ ꯅꯨꯡꯁꯤꯔꯕꯤ ꯏꯆꯜꯕꯨ ꯌꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯍꯧꯒꯅꯤ ꯃꯗꯨꯅ ꯁꯦꯜ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯑꯃꯗꯤ ꯁꯣꯝꯒꯤ ꯂꯨꯞꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯔꯕ ꯇꯥꯟꯐꯝ ꯑꯃꯗ ꯁꯤꯖꯤꯟꯅꯅꯕ ꯑꯣꯏꯅ ꯄꯨꯕꯤꯈ꯭ꯔꯣ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ ꯂꯨꯞ ꯑꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯁꯦꯜ ꯑꯁꯤ ꯊꯝꯕꯤꯔꯝꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯐꯔꯦ ꯑꯩꯈꯣꯏ ꯁꯥꯔ ꯋꯥꯡꯂꯦꯟ ꯑꯃꯁꯨꯡ ꯃꯦꯗꯥꯝ ꯂꯩꯁꯅꯥꯒꯤ ꯊꯃꯣꯏꯕꯨꯁꯨ ꯃꯨꯟꯅ ꯈꯪꯖꯩ ꯑꯐꯕ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯔꯤꯄꯣꯔꯇꯔ ꯊꯣꯏꯕꯤꯒꯤ ꯃꯤꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯑꯗꯨꯗꯤ ꯁꯥꯔ ꯋꯥꯡꯂꯦꯟ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯐꯅꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ngasi ichal gi thawna dana leibak miyam sinba thungna kholau kaya laurakle miyam pumna makta ichal gi wakhalon duna thawna leiraba irei cha kaya tholok pasu oirasu ngasi ge malem sida leiriba mipum khodimak magi pandam amomde loinamak leinaribane pandam aduda mit chaithokdana wasa amaga loinana ithau ningthina pangthoknarabadi karigi leiba asida thawhaningdaba thawdo thokadoribanu